Hello ma'am ngasidi ay yumda handoine ado tacho lꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯄꯨꯡ 1:30ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯗꯣ ꯃꯥ ꯂꯥꯛꯑꯅꯤ ꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒ ꯂꯩꯔꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯚꯤꯗꯤꯑꯣ ꯈꯔ ꯂꯧ ꯇꯧꯔꯒ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤ ꯑꯌꯥꯝꯕꯁꯨꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏ ꯂꯥꯛꯄ ꯄꯦꯁꯦꯟꯁꯤꯡꯁꯦ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏ ꯑꯗꯩꯗꯤ ꯅꯔꯁ ꯑꯗꯒꯤ ꯗꯣꯛꯇꯔꯁꯨ ꯃꯩꯇꯩ ꯑꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯗꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯂꯣꯟ ꯉꯥꯡꯅꯕ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯃꯥꯃꯣꯅ ꯆꯥꯛ ꯆꯥꯔꯨꯁꯦꯅ 12ꯒꯤ ꯆꯥꯛ ꯆꯥꯕꯒꯤꯀꯣ ꯑꯗꯣ ꯇꯥꯆꯧ ꯂꯥꯛꯑꯒ ꯇꯥꯆꯧꯗꯣ ꯅꯤꯅꯦꯒ ꯁꯪꯍꯜꯂꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯐꯅꯦꯛ ꯁꯦꯠꯂꯒ ꯁꯨꯝ ꯌꯨꯝꯗ ꯍꯟꯗ꯭ꯔꯣꯕꯅꯦ ꯑꯗꯨꯅ ꯐꯅꯦꯛꯁꯦ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯦ ꯍꯣꯇꯦꯜ ꯑꯃꯗ ꯑꯗꯣ ꯍꯣꯇꯦꯜ ꯌꯧꯔꯒ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯀꯩꯗꯧꯅꯤ ꯂꯥꯝꯕꯒꯤ ꯑꯗꯨꯝ ꯆꯥꯕꯅꯤ ꯀꯌꯥ ꯌꯧꯁꯟꯗꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯅꯤꯅꯦꯒ ꯃꯥꯃꯣꯒ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯀꯨꯝꯊꯔꯛꯑꯦ ꯇꯥꯆꯧꯒ ꯑꯩꯒ ꯃꯈꯥꯗꯗꯤ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯦ ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦꯀꯣ ꯃꯤ ꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯗ ꯅꯣꯡꯁꯨ ꯈꯔ ꯇꯥꯏ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯊꯦꯡꯉꯅꯤ ꯄꯨꯡ 1ꯒꯤ ꯂꯝꯕꯤꯅꯤꯅꯀꯣ ꯑꯗꯣ ꯊꯣꯛꯂꯛꯄꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯁꯀꯥꯟꯗꯤꯒꯤ ꯗꯗꯥ ꯑꯃ ꯐꯪꯅꯔꯦ ꯑꯗꯣ ꯕꯁꯀꯥꯟꯗꯤꯒꯤ ꯗꯗꯥꯁꯤꯅ ꯑꯁꯝꯕ ꯂꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯑꯦꯕ ꯀꯣꯟꯖꯦꯜ ꯂꯩꯀꯥꯏꯗꯒꯤ ꯁꯤꯔꯕꯥ ꯐꯥꯎꯔꯒ ꯆꯠꯄ ꯂꯝꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯂꯥꯛꯆꯗ꯭ꯔꯤ ꯁꯤꯒꯤ ꯑꯁꯝꯕ ꯂꯝꯕꯤꯁꯦ ꯃꯥꯅ ꯃꯃꯥꯡ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯃꯥꯅꯅꯦ ꯃꯥꯒꯤ ꯊꯕꯛ ꯑꯃꯈꯛꯀꯤ ꯂꯥꯛꯑꯝꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡꯗ ꯐꯪꯅꯩꯌꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯃꯔꯛꯇ ꯑꯩꯁꯨ ꯄꯨꯔꯥ ꯆꯣꯜꯂꯦ ꯑꯗꯨꯒ ꯕꯁꯀꯥꯟꯗꯤ ꯌꯧꯔꯦ ꯑꯗꯣ ꯕꯁꯀꯥꯟꯗꯤ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯄꯥꯝ ꯅꯨꯡꯁꯤꯠ ꯍꯥꯜꯂꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯜꯂꯨꯔꯒ ꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯆꯠꯂꯅꯦꯕꯀꯣ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯜꯂꯛꯑꯒ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯂꯨꯖꯊꯣꯛꯑꯦꯕꯀꯣ ꯃꯈꯣꯡ ꯃꯔꯨ ꯑꯗꯨꯝꯗꯅ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯋꯥꯃꯟꯈꯤꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯈꯤꯕꯗꯒꯤꯅꯦ ꯁꯨꯝ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯍꯧꯒꯠꯂꯒ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯂꯧꯍꯧꯗꯕꯒꯤ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯂꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯗꯤ ꯌꯥꯝꯅ ꯇꯦꯟꯃꯜꯂꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯥ ꯃꯇꯦꯛ ꯂꯧꯔꯛꯄꯅꯤꯅꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯍꯥꯞꯆꯔꯒꯦ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯍꯥꯏꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯇꯨꯝꯅꯕꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯤꯞꯄꯒ ꯃꯣꯕꯥꯏꯜ ꯑꯣꯠꯀꯦ ꯑꯗꯨꯒ ꯇꯨꯝꯅꯤꯡꯕ ꯃꯇꯝꯗ ꯇꯨꯝꯈꯤꯗꯣꯏꯅꯦ ꯇꯨꯝꯅ ꯂꯩꯔꯗꯤ ꯑꯩꯒꯤ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯣꯏꯈꯠꯂꯕꯅꯦ ꯑꯩꯅ ꯔꯟꯅꯤꯡꯁꯨ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯐꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯡ 9 ꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯍꯧꯒꯠꯄꯁꯦ ꯊꯦꯡꯉꯦ ꯐꯖꯅ ꯇꯨꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡꯒꯤ ꯂꯩꯁꯟꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯏ ꯑꯃꯨꯛꯁꯨ ꯁꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯉꯔꯥꯡ ꯂꯩꯁꯜꯂꯛꯄ ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯇꯣꯏꯅꯦꯀꯣ ꯁꯨꯗꯣꯛꯑꯒ ꯐꯧꯗꯣꯛꯀꯦ ꯍꯥꯏꯗꯤ ꯂꯩꯁꯜꯂꯛꯄꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯔꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯅ ꯁꯨꯗꯣꯛꯀꯦꯕ ꯈꯪꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯄꯨꯕ ꯐꯤ ꯄꯨꯝꯅꯃꯛ ꯕꯦꯛ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦꯕꯀꯣ ꯑꯩꯅ ꯍꯌꯦꯡ ꯁꯨꯒꯦꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯁꯨꯔꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯔꯨꯔꯒꯦ ꯑꯗꯣ ꯁꯨꯕꯗꯣ ꯃꯇꯦꯛ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅꯅꯦ ꯁꯠ ꯇꯧꯗꯅ ꯅꯣꯊꯤꯁꯦ ꯃꯪꯂꯤ ꯇꯧꯋꯦ ꯅꯨꯡꯁꯥꯗꯣ ꯄꯨꯔꯥ ꯐꯖꯅ ꯁꯥꯗꯦꯕ ꯑꯗꯨꯏꯁꯨ ꯀꯩꯗꯧꯅꯤ ꯑꯩ ꯁꯨꯔꯒꯦ ꯀꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯧꯐꯝ ꯂꯩꯕꯅꯤꯅ ꯀꯪꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯅꯅꯦ ꯁꯠ ꯇꯧꯗꯅ ꯁꯨꯗꯣꯛꯑꯦꯕ ꯃꯌꯥꯝ ꯐꯤꯁꯤꯡꯁꯤꯒ ꯂꯣꯏꯅ ꯐꯧꯔꯦ ꯅꯣꯊꯤꯁꯨ ꯃꯪꯂꯤ ꯇꯧꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯤꯁꯨ ꯂꯣꯏꯔꯒ ꯑꯩ ꯂꯨꯖꯊꯣꯛꯄꯁꯨ ꯂꯣꯏꯔꯦ ꯂꯨꯖꯊꯣꯛ ꯂꯣꯏꯔꯒ ꯁꯤ ꯂꯍꯥꯟ ꯆꯤꯆꯦꯗꯒꯤ ꯂꯧꯍꯧꯕ ꯄ꯭ꯂꯥꯖꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯀꯧꯕꯤꯗꯣ ꯁꯦꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯍꯧꯖꯤꯛ ꯁꯦꯠꯆꯟꯖꯔꯦ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯈꯛꯀꯤꯅꯦ ꯈꯪꯕ ꯃꯥꯒꯤꯅꯦ ꯕ꯭ꯂꯥꯎꯁ 2 ꯍꯥꯏꯗꯅ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯐꯤ ꯀꯛꯏꯉꯩ ꯁꯔꯛꯁꯤꯒ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯊꯔꯛꯑꯦ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯇꯥꯊꯔꯛꯑꯦ ꯑꯃꯨꯛ ꯍꯥꯡ ꯇꯧꯅ ꯂꯩꯔꯕ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯁꯦ ꯐꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯗꯨꯝ ꯂꯧꯁꯟꯕꯁꯦ ꯁꯥꯎꯅꯤꯡꯉꯦꯅ ꯑꯩ ꯂꯦꯞꯄꯒ ꯌꯦꯡꯉ ꯂꯩꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯁꯥꯎꯅꯤꯡꯉꯦ ꯁꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯈꯨꯇꯥꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯁꯨ ꯀꯪꯍꯧꯗꯕ ꯑꯗꯨꯒ ꯅꯣꯡ ꯆꯥꯔꯒ ꯅꯝꯊꯤꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯕꯗꯨꯒꯗꯤ ꯁꯥꯎꯅꯤꯡꯗꯅ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯂꯧꯁꯜꯂꯒꯅꯦ ꯈꯪꯉꯕ꯭ꯔꯥ ꯑꯃꯨꯛ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯪꯇꯞ ꯇꯥꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯐꯧꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯞ ꯇꯧꯅ ꯑꯩ ꯐꯤꯁꯦ ꯂꯧꯁꯜꯂꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯂꯣꯏ ꯐꯧꯖꯜꯂꯦ ꯁꯤꯗ ꯂꯣꯏ ꯐꯧꯖꯜꯂꯦ ꯐꯤ ꯐꯧꯐꯝꯅꯦ ꯅꯣꯡꯁꯦ ꯍꯥꯡꯉꯗꯤ ꯄꯤꯇꯤ ꯇꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯄꯨꯡ 2:30 ꯇꯥꯔꯛꯑꯦ ꯑꯗꯣ ꯄꯨꯡ 3ꯗꯩ ꯀ꯭ꯂꯥꯁ ꯍꯧꯗꯣꯏꯅꯦ ꯑꯗꯨꯅ ꯄꯨꯡ 2:30ꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯀ꯭ꯂꯥꯁꯀꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯁ꯭ꯀꯨꯜꯗ ꯇꯥꯛꯄꯅꯤꯅ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯍꯧꯗ꯭ꯔꯤꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯂꯥꯛꯇꯕꯒꯤ ꯁꯥꯌꯨꯅꯦ
ꯃꯤꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯀꯣꯂꯦꯖꯇꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯕꯣ ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯕꯣ ꯍꯣꯠꯅꯔꯤ ꯋꯥꯟ ꯃꯦꯔꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯅꯕꯅꯤ ꯍꯥꯏꯅ 10 daysꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯅꯕꯅꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯦꯕꯀோ ꯑꯗꯣ ꯑꯁꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤꯗꯃꯛꯇ ꯃꯃꯤꯡ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯑꯙꯥꯔ ꯀꯥꯔꯗ ꯖꯦꯔꯣꯛꯁꯀ ꯂꯨꯄꯥ 100 ꯂꯧꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯟꯊꯧꯅ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯝꯃꯦꯅ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯂꯧꯕꯅꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯈꯨꯡꯉꯧ ꯑꯃ ꯑꯩꯗꯤ ꯉꯥꯎꯔꯦ ꯑꯉꯥꯡꯁꯦ ꯎꯕꯗ ꯄꯨꯔꯥ ꯅꯣ ꯍꯩꯕꯅꯤ ꯅꯣꯛꯄ ꯍꯩꯕꯅꯤ ꯅꯣꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯤꯡ ꯑꯃ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯍꯧꯈꯤꯕꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯃꯃꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯈ꯭ꯋꯥꯡꯗ ꯂꯦꯡꯁꯟꯕꯤ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏ ꯃꯥꯜꯂꯦꯅꯀꯣ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯥ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯒ ꯆꯤꯆꯦꯒ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯃꯃꯥꯁꯦ ꯄꯨꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯕ ꯃꯐꯝꯁꯦ ꯔꯪꯒꯤ ꯈꯥꯂꯤ ꯂꯥꯜꯂꯒ ꯃꯦꯗꯤꯀꯦꯜ ꯔꯣꯗ ꯁꯣꯅꯣꯂꯥꯏꯟ ꯃꯦꯗꯤꯀꯦꯌꯔ ꯍꯥꯏꯕ ꯃꯐꯝꯁꯤꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯒ ꯆꯤꯆꯦꯒ ꯆꯥꯒ ꯑꯃꯨꯛ ꯃꯣꯏꯗꯤ ꯁꯤꯜꯆꯔꯗꯣ ꯅꯛꯄꯅꯤꯅꯀꯣ ꯃꯣꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯣꯀꯦꯟ ꯅꯝꯕꯔ 29ꯗꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯆꯪꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯉꯥꯏꯔꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯁꯦ ꯉꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯒ ꯃꯃꯥꯒ ꯆꯪꯉꯨꯔꯦ ꯃꯃꯥꯒ ꯆꯪꯉꯒ ꯗꯣꯛꯇꯔꯅ ꯑꯦꯛꯁꯔꯦ ꯇꯧꯔꯣ ꯑꯗꯨꯒ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯣ ꯍꯥꯏꯕꯗꯨꯒꯤꯅ ꯑꯩꯈꯣꯏ ꯑꯦꯛꯁꯔꯦ ꯇꯧꯐꯝꯒꯤ ꯔꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯅꯤ ꯃꯤ ꯑꯇꯣꯞꯄ ꯆꯪꯈꯤꯕꯒꯤꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥ ꯀꯟꯅ ꯑꯦꯛꯁꯔꯦ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ size 1 रखो size 1 ꯑꯗꯣ ꯃꯌꯥꯝ ꯑꯦꯛꯁꯔꯦ ꯇꯧꯕ ꯂꯣꯏꯔꯦ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯅꯕꯒꯤ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯔꯦ ꯆꯤꯆꯦꯒ ꯗꯣꯆꯥꯒꯁꯨ ꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯁꯤꯄꯨꯔ ꯌꯧꯔꯦ ꯀꯥꯁꯤꯄꯨꯔꯗꯒꯤ ꯃꯃꯥꯅ ꯌꯨꯝꯒꯤ ꯆꯥꯅꯕ ꯈꯔ ꯈꯣꯔꯁ ꯇꯧꯈꯤꯅꯤ ꯍꯥꯏꯅ ꯃꯣꯏ ꯈꯣꯔꯁ ꯇꯧꯐꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯈꯣꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯈꯔꯕꯨꯗꯤ ꯁꯥꯟꯇꯤ ꯐꯪꯉꯦ ꯑꯗꯨꯏꯁꯨ ꯁꯥꯟꯇꯤ ꯐꯪꯉꯁꯨ ꯃꯌꯥꯝ ꯑꯅꯥꯕꯒꯤꯗꯤ ꯀꯔꯤ ꯁꯥꯟꯇꯤ ꯐꯪꯗꯣꯏꯅೋ ꯑꯗꯣ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯔꯤꯄꯣꯔꯠꯇꯨꯒ ꯐꯖꯅ ꯈꯪꯗ꯭ꯔꯤꯕꯅꯤನ ꯑꯅꯥꯕꯗꯣ ꯀꯔꯤꯗ ꯅꯥꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕꯅꯤꯅꯀꯣ ꯁꯥꯟꯇꯤ ꯐꯪꯗꯦ ꯑꯗꯣ ꯃꯣꯏꯅ ꯒꯨꯂꯤ ꯆꯥꯎ ꯍꯥꯏꯅ ꯒꯨꯂꯤ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯒꯨꯂꯤ ꯄꯤꯔꯛꯑꯒ ꯍꯧꯖꯤꯛ ꯈ꯭ꯋꯥꯡꯗ ꯕꯦꯜ ꯐꯥꯎ ꯍꯥꯏꯗꯅ ꯕꯦꯜꯁꯤꯃꯒ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯅꯥꯕꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯔꯤꯄꯣꯔꯠ ꯂꯧꯔꯨꯔꯒ ꯈꯪꯒꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩ ꯃꯈꯥ ꯁꯥꯡꯊꯔꯔꯣꯏꯒꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ